Kukisingna Meiteida Amuk Naga Echil Enaosingda Amuk Onsinduna Meehat Meepun Chatharakliba Asi ERAMDAM MANIPUR Asi THUGAINABA AMADI YELHOU FURUPSING MUTHATNABA CHANGSILLAKPA LANLONGSINGNI MEEHAT MEEPUNDA CHENNABASING LEINGAKNA ATHUBADA AEIN gi OIBA CHEIRAK PIYU HAINA ANDRO KHULGI MIYAMNA NGASI WAKAT KHONGJANG CHANGSINKRE Thasagi tarita Tronglaubi awang lekaida kuki narco terrorist singna ahingda bom kapsinduna pikliba angang ani hatkiba aduga mamabuna sohan kiba thodok amadi Meehat Chatharakpa miyamgi ihoda CRPF na nongmai kaptuna micham ahum sian kiba thodok sing adubu yaningdaba fongdokladuna All ANDRO Youth Clubs Organization to All ANDRO Meirapabi Association Imphal East District United Clubs Organization amasung ECDO na Amuko Core MSF Amawaba Amadi Palpamga Kutsamnaraga Punna Sinduna Imphal East ki Andro Echil da Laiba Purairomba Sanglenda Wakat Khongjang adu Junction Kibani Tongan Balup Singido Chingba Sing Su Saruk Yaduna Hujigoriba Film Sigi Matangda Sandokna Miyamda Thamnakiba Ngasigi wakat khongjang aduda saruk yariba singna long live Manipur aikhoigi lebak aikhoina ngakchagadabani go back Central Force micham hatpa yaningde tronglaubi thodok yaningde amadi Manipur gi saktam kaiba yaroi haibina chingba kholaw ko yasu lauki wakat khongjang aduda saruk yaraduna All ANDRO Youth Clubs Organization gi secretary na phongdokhibada Tasengna hojik Kukisingna Chatharakliba Thawong asi YELHOU FURUPSING asi muthatlaga Manipur THUGAINABA honarakpa LANLONGSINGNI haiki madudi makhoi na YELHOU FURUPSING oiriba Meiteisingda bom nongmai kapsinduna Meehat Meepun tawba aduga Naga Echil Enaosingda Amuk Onsinduna Meehat Meepun Chatharakliba asi ERAMDAM asi irang hauhanduna mahai masinggi amadi sana khotnabagi lambida ayet apan pidaga YELHOU mi singbu mahai masing tamhandadana Hotnaraga YELHOU FURUPSING MUTHATNABA hotnabani aikhoina leibak ki oiba thodok singda aikoi saruk yafam thoi amadi aikoi gi tungi yumbiral orekadoriba angang sing asina kanhaunaraba hotnasi haireduna mahai masing amasung sana khotnabasu pangthuktaba yade amaromda Indian Army Security Force sing asidi Kukisinggi shugi mingda makhoigi supporta adumak leibani asigumba kaya asibu amasung Tronglaubi ki thodok adubu yaningdabagi kholaw kaya lawnganaba ngasigi wakan mifum asi pangthukpani haiki All ANDRO Meirapabi Association gi secretary na Tronglaubi da pikliba angang ani bu mamaga ahing tumlingaida kuki narco terrorist singna bom kapsinduna hatok pikiba thodok adugi pendaba thamoi sokna kholaw lawzakiba micham ahumbusu aikoi bungakpi sanbigani haina lakliba Central Force na nongmaina kaptuna hatok pikiba thodok adu aikoi mama oibi singna thamoi sokna yajaningde thodok sing adu da CHENNABASING ATHUBADA thidoktuna AEIN gi oiba CHEIRAK piyu haina su phongdokhi